LAMLAI Assembly Constituency gi NAHA sing ASIGI manung CHANNA LEIBA CHALLOU gi IRAWAT Memorial Hall da MEEPHAM PANGTHOKTUNA TONGANBA WAREP kya LOURABA MATUNG WAREP sing adu ASIGI MLA da PISHINKHRE MLA MASHA su MEEPHAM PANGTHOKPHAM da LAKTUNA NAHA sing aduga PUKMEN PAOMENNAKHRE TONGANBA MAIKAI dagi lakpa NAHA sing na saruk yaduna ngarang ayuk pangthokhiba MEEPHAM adugi matang ta phongdokladuna Dixon Moirangthem koba ASIGI NAHA amana hai NAHA singi oiba MEEPHAM asina kupna khanaraba matungda tongan WAREP khara laure WAREP sing adugi manungda Savung Khokta Central Force Khaktamak Leiriba asi Numit mangani ki manungda Louthokkadabni ngamloidaba oiragana State Force ka punna leminahanba Relief Camp da Leiriba sing Numit tara mangani manungda security ki akan section thawranga loinana masa gi yumda hanjel hanba Kun ngakpa sing security na phaba punba tawdana ba mari leinaba singda haizaba ASIGI maitei khul singa tainana leiba kuki khul singda sajilakliba masing thingamdraba bunker sing athubada Louthokkadabni haiba yauri amaramda MEEPHAM asi Kanglup Luf organization natraga political party amataga mari leinade hainasu makna makhata ke ngasi koina government da koina pressure amakak tawjab haitare karma pressure no matamda laminoga samungko yang popiga tainam jaga asida leiriba koi naka checking asida koi central force kak leiba se masi koi lauthokpiba masida kariguma lauthokpa yade haragana koi state force na singba koi punna haitare apunbaga state force amsung central force punna koi checking asida koi ngahan biba habidi masida koi satok sasinda koi kudong cha damna singba koi kayam koi mayok na re habse koi yut ki mai kai digi masi makak han bada koi na government haicheni relief camp da huji koi awana ta dun leiba koi gi ima ibel odi sung imanaba ipa itol mayam asi ekoi masa masagi koi ba mayum leina wana leiba singje koi na proper security pira matungda mayum da hanjanan biba aduga mayum mai kai leijidraba sing asina sarkar gi mai kai digi paket piraba mayum sabagi kinum paket piraba matungda makoi se hanjan biba basi numit tra mangani babu gi manung da hanjalan biba basi koi kenogi mai kai digi mai kai digi nasing mai kai digi thamjabani NAHA kyana saruk yaduna pangthokhiba MEEPHAM adu ASIGI MLA masa laktuna NAHA singa PUKMEN PAOMENNAKHRE matung ki heights MLA KH ibom sana paumi sing da hai lan gi matam asidadi yekna ba harawgadaba mawongda aikhoi masel onsinaduna ngangna saknabagi thabak leplasi lan ase atopa maikai amada chatnaba kanaguma khara no hotnabagi bamisu tadaba natte adubu ASIGI NAHA sing punchinduna apunba miyangmi yaifagadaba warep lawrpa asi yamna thagat ningai ni lan asi paliblenga state asidagi mitop masak khangdoktuna tunglam chatta yaifagadaba khongthang kya paikhalakpadagi haurakhiba lani lan asida aikhoi masel onsinnarabadi yeknaba sing harawkhigani maramaduna Shafu kairag kwakna harawi haiba thong adu tadana hotnasi Jiraba tanpham asidadi yeknaba masak khangdoktuna amukhana lan tarakpa ngamdana hotnaba yamna tangai fade State lengang na paikhalakpa khongthangi saruk amu oina chingkhong singyada changduna mahausagum laiba haunare yummai thadokpikhraba singisu yum saduna lehenaba khongthang paikatpa hore LOURABA tanpham asidadi politics ki khudong chaba lawnaba hotnaba lepiro politics tausi hairagana lan loiraga tausi haina MLA na makhata khi अखोई रिलीफ कैम्प लेरिबिसिंगसे मयुम मई चाकथोखिदना खोतना लेबिसिंगसे मोहगी मचासिंग मसुसिंगदुगी एजुकेशन एंड कैरियर अदो सिदा कोई धन लेरागदी मदु मांगकनी अदुना मोहिसिंगसे यारेंगै थुना मागी हानगी खुंदुदा मयुम मकै साबिदना खुंदा लेतानबसे पामी हाइबा डिमांडसि मखोगी ngasigi koi isa singsi demand manung ya maroi ba mane aro masi matang dai kitang singtungna chaning base koi hoji honorable chief minister na hoji mak yum ji hek saraga laiba yaba sing tudi go ahead khutak tagi saba horasi kanna changsalai ba punamak se praja gi cooperation tangai phade praja na cooperation pibidraba mateng pangbidraba adu ita di government su ngammoe manipur gi praja punamak na koi khandhaminaraga akoi thuna tangdu leitaba poroksi ado akoi united am tan leminasi ranti ki khenaba ai gi nungai dan da ba ka do loina mak thadok minaraga thabuk se sanction minasi ha bisin appeal tawjani